Hello, I giving Baboyna my rakpum. Nahan Pumas the Sorgi wapau tana bugida maglakpiba and sigida magatagatari. Agi Prathnadi, Nahan Natag the wapau and sigima palna, Isorbuhin Nungsiba, Amasung Mahakki me, Aduga Mahakki singlupuhin Nungsiba sin. The Wehana Nahakin from the Nolukchoning Badudi, Nahanatag the wapau asina. Nahanaki singlupta pipam tokpanaki commitment, Amasung Nahaki singluki luching missing in Makapon pam tokpa Adugi Mahutisilhandigan. Adu wapau sigima palna. Nagising lupa nungsiba, nagising luching musing buhin nungsiba, adu quite maruina, Esordi matik mangalik the maghingba punsi the chocolate badu, Eki Prathanani. Ibung Maki wapau, Taminas. Loinana Ephesians pandub ama pada mari taret tagina ngapigni taret tagina tara phauba. Ephesians chapter 1 verses 7 through 10. Ephesians pandub ama taret tagi tara phauba. Mahakki marang kaiba thawjangi matungina mahakki igi mapalna Eikhoina mangonda handokpiba haibida Eikhoigi pap kokpiba phangjai thawjang du marang kaina Eikhoida mahakna pibire lausing amasung wakhal taba pumnamakna mahakki aphaba thawrangi aningba mahakna Kristada langbi khiba adugi matung inna mahakna Eikhoida mahakki aningbagi athuppa wa adu Kanganbire. Juki matamadu pumsu surabada mahakna sarga amasung malemda leiba pot pumnama Kristada amata oina mangonda punsinanaba thawrangni. Prana tausi. Wang thurabi sor akhina ki wahai da lakchari phawasing makhibitambi Akai amambu tambi Nakin bathaklomgi Oiba wahai sing amasung wari sing se khangsanaba Eikhoida ibungo nahakna thabak subi Krista Eikhoida utpi ibungo nahaki angakpa thabak asi uhanbi asing mapala nahakpu thagatsabagi punsidu hingjabde khag mateng pangbi Mahakpu mateng pangbi Jesu Kristi in minizeribani Amen Lakon khangmina bagumna Eikhoi hauzik asi Thawaigi Oiba khudol sing adu Eikoi kana naminari adu Eikoi na hojing nanariba si Ephesians like apumba life in Christ Kristada leiba punsi hariba adugi manung chanbani Eikoi nongmaijing ahum dagi Thawaigi Oiba khudol sing asi kari no haina Eikoi mathang adum yanglili adu mamangi nongmaijing phawba haibidi pada taruk adu phawbada mapa Isorna to bikraba thabak maruina pada mari daina taruk phawba sida Mapa Isorna to bikraba mahakki angakpa thabak sing kanbibagi thabak sing adu Eikhoina yengminakre adu hairiba ngasigi mafam ngasigi passage pada taret asidagina pada tara phawba asida machana pa Jesu Kristagi oiba thabak adu Eikoi yengminagani hoi pada ahum dagina pada taraga mari phawba asida Thawai mapa Isor machana pa Isor sing thawai sing Isor haib ahum masigi thabaga se khoi uminagani adubu tongan ba maong da haibadi yamna distinct oina asina mapa gi asina machana pa gi asina thawai sing bagini haina haibadu ubu oiba taragasu haib ahum masigi markan overlap haibadi chanaba aduga manaba jaga sing khoi dum ubu phangani samsam haib oiba taragadi pol na haiba pada ahum dagini pada taraga mari phawba sida Krista da haiba wise adum hak ayam matam dum sijine so mapa gi thabuk oiba taraga Krista gi mapana ne adu Krista gi thabuk oiba taraga mapa Isona langbi bagi mapana ne haiba khudimung sing se Eikhoina clear oimine bu hakna pamse aduna pada taret amas taret tagina pada tara ngasi ge khogi passage asida Eikhoina khangmina be yaba mapum oiba warol adidi asini khadi sangai Eikhoigi Esordi Mahakki meesingbu Kristada handokpiba Amasung Mahakki aningbagi wa adu makhoida phongdokpiba Mapuni maram asina Mahakpu khurumbaga loinana thagatlu amukana
Eikhoigi Esordi Mahakki meesingbu Kristada or Kristagi mapalna handokpiba amasung Mahakki aningbagi wa adu makhoida phongdokpiba Mapuni. Aningbagi athuppa wa adu phongdokpiba Mapuni. Maram asina Mahakpu khurumbaga loinana thagatlu. Our God is a God who redeemed His people in Christ and reveals to them the mystery of His will. So praise Him in adoration. Amukana, our God is a God who redeemed His people in Christ and reveals to them the mystery of His will. So praise Him in adoration. Aduna pada taretagi tara phawba sida ekhoi acho mpham ani yeng minagani pada taretagi nipan phawba sida eikhoigi handokpiba our redemption adui matang na khoi yeng minagani aduga pada mapandagi ne pada tara phawba sida phongdokpiraba athuppa the revealed mystery. Amukana verse 7 to 8 our redemption eikhoigi handokpiba karino eikhoigi handokpiba se karidagi handokpiri se karamaina handokpiri se haiba khoi masina ekhoi yeng minarakani adu pada mapandagi ne pada tara phawba sida phongdokpiraba athuppa the revealed mystery. Haiba phongdokliba wa se karino. Hoi, verse 7. Haklona yengbiu. Mahakki marang kaiba thozal gi matungina. Mahakki igi mapana eikhoina mangon handokpiba haibadi eikhoigi papokpiba phangjei. Thozal du marang kaina eikhoida mahangna pibire losing amasung wakhal taba pummakna. Hai mafam asida polna eikhoida ulhaningli bedu karni samna Thawaigi Oiba bor amani karama Thawaigi Oiba bor no handokpiba redemption. So ado ibitagadi handokpiba haibase karno pol mafam asida hairiba handokpiba eikhoigi handokpiba our redemption. English said, in Him we have redemption through His blood, the forgiveness of our sins. I don't know, what is that redemption? Adugi handokpiba haibadu karino. I got a Bible da handokpiba haina haibagi matang ariba wan wi matang na koni yang oiba targadi. I got maong ani thong na yang be khara loose oiba maong da adu khara strict oiba maong da. Khara loose oiba maong haiba oiba targadi kari haigani Exodus khongsan akoina ngasi numita Prabhu chakhang adu so akoina parga tamina kiba adugi matangda Israel sing asi Egypt ki minai nai thangda Pharaoh gi minai nai thang adugi makhada makoi chahi chamri hena minai oragale aduga haiba minai nai thang adudagi Ishwarna Moses pu sisina biduna makoi bu handokpi kraita na kanan tan na fibu chingbirake adun hai badu tongan ba laichat tara thokpo do khoina uminare adu iroi loiba laichat tara suba laichat aduda asi bagi thawai aduna lakpa matamda Israel da laikrabe Jew macha sing aduda hai ba thawai aduna yaudana bagi damak hai ba thawai aduna lan thok lag jat khina bagi damak iroi loiba chakhang hai badi handokpi bagi chakhang lan thokpi bagi chakhang hai ba adugi mapana yaudu hale yaugi edu thongba amasung mayung adu taiba matam aduda hai ba asi bagi dud aduna I adu uba matamda landno chatkani adun tongan mong na Ishwar makoi handokpi bi thabak adu khoina uba phange aduga red sea lakpa matamda su red chawkhrob ipa adu Ishwarna lanthokpi chana bekra matamda makoi damakta chana ba pibi khuding mak sing adu mapala makoi bu handokpi hai ba do khoina uba phange aduga anauba walam na bagi matam asidi karino nangamasung ai asi Pap ki bondi makhada, eikhoigi pap ki bondi makhada, eikhoigi asonba amasung eikhoina isorbu yadaba punsi adugi makhada minai nai thangoina leirame aribu walam nabagi matam nadi Israel gi mising adu isorna makhogi minai nai thang adu dagi yoleng phalang adu dagi ningkha tamba kanalom na pubirakpane adu anna walam nabagi matam asidi pap amasung ayol rang da siramba pap amasung ayol rang gi minai oiramba eikhoidu Jesu Christ gi mapalna eikhoibu handokpidna eikhogi thawai gi oiba khongsanba the spiritual Exodus has begun for us. Aduga eikoi mafamado krai dano sargada. Eikoi kanan adu sargada. So adugi maong ne koina uba phange. Aduga yamna strict oiba sense di atopa maong ama na karam hain uba phange haiba targadi. Kanagumba ama minai ora haina khalase.
aduga mahagasi mahaki minai or mafam adudagi ningkha tamsana bagi makta mahak na mamal piba ngamdab oiba targadi mahaki mari matana mamal piba maku legidabune meaning mahak minai oirambag adudagi pura ningkha tamba aduga kari hagi nagrik ama oina mapu amatagi makhada laitana nabagi makta mamal chapchana piba mahaki mari matana pibam toy aduna hairiba ani ase ko yengma pamatam redemption. What is this redemption? Kaino si handokpiba haiba se Israel gi matang ni yengoi batargasu Egypt ki minai nai thang adudagi makhoina kanjana makhoi pangal macheta mat leite aduga asomda minai oireba mi amana mahaki minai oireba mama du piraga ningkha tamnabagi pangal amasung lanthum minai adu leite haiba khudima sing krai dagi lai mapan thangbadi mi sing adu dagi nate Israel gi manung dagi lakte aduga mi adu dagi lakte kana lai mapan dagi. This redemption is something that God has done for us. Nang amasung aigi damakte isorna tawbiba adugum handokpiba gi thabakne nang amasung aigi ayol aran sing asi aikhoigi aphabat thabakna aikhoigi pangalna aikhoigi lanthumna aikhoigi harauba amasung aikhoigi ni hana laikraba pot khudingmak amatana aikhoibu papki ayol aran papki bandi saitan gi minai adudagi aikhoibu handokpa ngamde. Adubu haiba bondi adugi thoki haiba oiba targadi mamal piba darkar lei adun Jesus Christ na maki mising tambi matamda nahak na pigadoba selyek aroiba adu pidriba phawa nahak na mafam adudagi thoklakpa yaroi isam sam haiba oiba targadi mafam asida handokpiba haiba wayasna nang amasung aibu or se matam aduda leiramba efisada leiba thajaba sing aduda pona khangning lebse kaino haiba targadi aikhoi asi minai ngaktene aikhoi asi naithang ngaktene aikhoi asi bondi ngaktene handokpidriba mi sing ngaktene handokpiba darkar leiba sing ngaktene nang amasung ai tayong pangde hingin matamda aigi mapu kana laigana khanba ya hoi hakchang lamdadi nuai ba yum singda aduga kanamta gi makha ponda mong de lembe adu bichil now sing Paul is doing something very important aikoi gi mioi bagi mit na aikoi gi mioi bagi wakhal na icham cham na khanbada yoksandaba jaga adu ibung mahaki wasna khoi tambiri ningkha tan mong na tamba yai aikoi Bharat Isorbu thagale aikoi ningkha tama phangle adubu asigi ningkha tama phangbo oiba targa Christ yaudabo oiba targa di Christ gi mapaldi khudingmak bondi ngaktene karigi bondi pap ki bondi aduga haibadu khwaidagi maru oiba bondi ne ningkha tamba mai khudingmak tagi ningkha tamba oige oyo paisa gi awat amat leitabagi ningkha tamba mi gi makha leitabagi adu magi ningkha tamba tamning ba tamba phangbugi ningkha tamba leining ba chang leibo oyo mi sel ton bagi ningkha tamba leining ba chang leibo oyo Krista adu nahaki oidrabadi nahaki punsi Krista leitrabadi nahak minaini papki amasung ayol arangi aduga haiba asina nahaki ningkha tam taibang pandugo iba ningkha tam khudingmak sing adudi karisu nate adugi ningkha tamba aduna taibang pandugo iba ningkha tamba aduna harawo nungaiba awat leitaba khudingmak tik adugi ningkha tamba aduna papki ningkha tamba asidagi yengnarpa matamda aduki matik wakhal sokningai ni pukning nungsiningai ni mamal piba darkar lei haiba mamal do aikoi da leite aikoi na piba ngamde nahang nas piba ngamo aduna se ko khangni darkar lei Krista yaudaba mipum khudingmak handokpiba darkar leiba mi ngaktane asigi handokpiba se yaudaba oiba targadi aikhoina tayong pangda phangba ningkha tam khudingmak aremba ngaktane ibungo mahangna handokpidrabadi anaba phabo oirbasu paisa pairakpa oirbasu nungaiba pik than oiba targasu aremba ngaktane phangmingba dream job phangbo oiba targasu asigi handokpiba si yaudaba oiba targadi aremba
aremba ngaktani kanaba karimta leite. And what is this redemption? Mamal piduna leiba karidagi Eikhoibu Eikhoigi pap amasung ayol arangi bandi dagi amasung Eikhoigi minai nai thangi mamal adudagi leiba amasung handokpiba haiba adugi mong handokpiba dani adu haiba handokpiba mising si kanano. Who are this redeemed? Mamas the Paul why yamna sing verse 7 ay loinana yengbiu Eikhoina mangonda handokpiba. In him we have redemption. Who is this we? Eikhoy kanano? Believers. Asigi handokpiba sa taibang panda laikrabe mipum khuding mak nate haiba sing si kanano Krista da panglaba mising those life found in Christ. Punsi karma punsi Krista da panglaba mising adu haiba sing adu kanano Christian sing thajakraba sing haiba khudimak sing aduni kanama da those who are in Christ Krista da lairaba mising aduni chile now sing ahal angang naha paisa paiba paidaba ina khunba khundaba larik haiba haitaba thawangba thangneba khubung macha sahar macha kuchumuba masak thiba masak phajaba kari amat leite jat bijat amat khaide naha kari gumba Krista lairaba naha ki punche du Krista glonan laiminarba adu bitagidi naha handokpiba mising ai hak handokpiba mising adagi marta chale. We are the redeemed. In Christ, we are redeemed. Outside of Christ, we are slave. Krista da Eikhoy ningka tamlaba amasung handokpu phanglaba mising ngakani adu Krista gi mapaladi minai ne thangakani. Adu obidagdi Paul tell us Eikhoy asi mangon da haibidi Krista da handokpiba du phangjare and adu haib handokpiba aduki matik ningtije aduki matik wang miyoibagi oiba loksing nasu yobada yoba ngamloi miyoibagi loksing khanba matamda aroi bagi matam adu phawbada lomma da bagi matam adu phawbada haib handokpiba sigi matang na phane wakal khan matam da phawbasu isor thagatpa loiba nai roi. This is that beautiful. Aduki matik ningtijaba aduki matik phajaba aduki matik leiba adugum laba wahaini handokpiba kayagi matik ningthijakrabano pap chenba magi nakongda handokpiba Eikhoina handok chabasu ngamdaba mammal adu chu pibasu ngamdraba Eikhoida pangal karimata leitaba Eikhoigi manung thangna yengba matamdadi asa amata leitraba hingna masung siramlaba Eikhoi adubu Krista yengba matamdadi Eikhoi handokpire. Just imagine with me, just think with me. I don't know what to be using to the basida. Aduga high basinang musumi. Karamba, Aswanba, Pap Jenba, Esordi Mahakki, Eikhoigi Esordi Mahakki, Pinabirba, Thawaigi Oiba, Kudol, Jat Bizat Kaidana, Anim Wang Kaidana. Me Madana Hanobi Sagu, Yang Kai Amadana, Hundrabi Amadana, Humpubi, Nete, Loinana, Chama da Chama. In full. What is the price of this redemption? Eikhoibu isorna handokpire. Hallelujah. Adubu. Adugi hallelujah adu laudrimida. Wakal khanbinasi. Asigi mamanasida. Nang amasung aibu Eikhoigi papki bandidagi aibu aigi papki bandidagi aibu aigi papki atomaldagi nangbu nangi papki atomaldagi handoknanagi damakte isorna project harakte. Eikhoibu handokpibagi mamal adu program amanate. Eikhoibu handokpibagi mamal adu isorna kokpire handokpi nate. Ma adu tawbang amdabra? Isor adu tawbang amdabra? Ngami, he can do it. Wahang se isorna mahakki chingi wahai amana Eikhoibu kokpiba ngamdabra ngame adu madu toroi. Why? Because he is God, thrice holy. Wahang se ngamdabagi wahang nate ability do nate ma ngame adu bisul nausing nang amasung aigi pap aduki matik motle aduki matik mae aduki matik tukuche aduki matik sathi aduki matik ibungo mahakki mayokta oi
aduna hairiba asigi mamal asi pon phamsda krai Mahakki e kanagi Kristagi e Krista kanano Esorgi tharakta leiba mapagi amakhakta ngai machanupa hiram khudimakta mahakna pelaba hiram khudimakta mahakna nungsiraba hiram khudimakta mangondagi henba mat leitraba amakhakta ngairaba lomanai daba matam adudagi hauduna leimiнаklaba mahakna khwaidagi nungsiba pap yaudaba pap khangdaba pap chendaba asengbagi punsi adu amakpa mat leitaba Krista Mahakki e nang amasung aigi punsi hangdi bungo mahakna nang amasung aigi i loinamak taw haina mahak haide sargadu mising tharakte mahakna Mahakki seboksing taranithoi adugidamak taranithoi adu mahakna hatokte nang aigi papkidamakta Mahakki leikraba khuchen khudimak sing ase aikoi papki moi oinabgida mahakna loinamak tumna manghande mahakna kanbiuma pu chama chama tharakte Mahakna Mahakki purohit sing ariba matamdagi haroga ana wainaba matam khudimak sing leiraba purohit khudimak sing adugi punsi adu aikoi pap asing mamalna mahakna pide Mahakki amakhakta ngairaba machanupa Jisu Kristagi e asigi matang wakal khanse akoi mal kana tum kharna wang hangbe karigidamaktano Mahakki chinbal amagi kokpibagi wayamna kokpiba ngambe Iswar Mahakna asukki matik chawba asukki matik lumba mamalama mahakna hanglebase ibungo Jisu Krishna taibang pamada lakpa matamda mahakna anabsing phan matamda nang thazama nang phanbe nahaki papa du kokpiri chana pa chatlo haina Christ did that Krishna adu tawe adu high kiba adu mahana cross bung pal why why is the demand so high? Till now sing. The demand is so high because God is holy and sin is serious. Isor aduki matik singi aduga Mahakki asengba adugi mapana papasi aduki matik lumme. Ibung Mahakki mphomda pap macha pap achauba pap khitang chakhotpa pap khitang kari amat laite every sin pap khudimak macha oigera achaubu oigera nupi amu apam bolene yenggibagi miyengdu oigera nupi lanabagi thabak tobu oigera yetu macha ma uran bo oigera thajabe ichil inaw singi mafamda nattaba wakal khan khibagi pap macha adu oigera khunli tawdu adu wakal tawkiba ekhoi tawkiba pap adu oigera kari amat laite every sin is serious to God. Pap khuding mag ibungo Mahakki mphomda ibungo mahakna yamna lumna lowe maramdi mahak aseng Isor ni aduga asigi maramasna su maram oragani Mahakki chinbala kokpiri haba waina kokpiri dabagi maramdo maramdi it demands a sacrifice aribi walamna bagi matamda aikhoina uba adugumna I haibasi yamna maru aikhoina ibriya padu mapanda yengbo oiba taragadi I tabiba yauduna pam kokpiri lete why so karigidamaktono maramdi haiba I adu punsile a life for life punsi amagi mahuta punsi ama adu aikhoina makhatana Ebriya pandu mapangi pada tarani thoi tarahum makhatana patharak bu oiba taragadi hai ba hameng san amasung khudimaki sa singi I aduna Isor matam pumbagi oina kokhanba amasung pelhan mangamde aikhoi gi pabasi aduki matik sathi aduki magna chusankre madudi taibang pan lai khraba mipum khudimaki I se kat poiba tarang taibang pan lai ba sanga khudimaki I se kat poiba tarang su aikhoi de chusalaba aikhoi pabasi aduki matik chusanbagi maramna ibungo mahakna lomna de phawbagi pen bodu oithokte alug aikhoi de molaba pabasi aduki matik molaba maramna I khudimmak sing sanga I khudimmak sing aduna sengdok pada okte adu obitar ai matamna torom liba sa kat pe khudimo sing adu karino hai ba adu gi mapala khwai di chawa
irapol ama lakadori ibungo mahang mapai sona punsi chupagi oina do lomana da na phawbogi pendi ge doba amutang da matam pumge irapol ama lakadori hai adu krista amasung maki I aduni hai bu gyan tahana gi da mak ne khoi ibungo mahang upire bu khudi maksing adu ibungo mahaki sibada ibungo mahaki ida mapai sona aduki matik pendi bo batar ge hausi mahak hengle I have demand na si asumati uang bagi manusia kerja mang tu namungan na ibu ngo mahak na matanu pa Yesu Christ segi punsi matanu pa Yesu Christ segi I adu darkar le bagi maramas na ikoy tang le bagi kerja mang tu nate isor na mahaki aseng ba masung mapung phaba aduga sawpham thokpa aduki matikan ba asaw ba dugulana na pap ta mahaki midyang le. It shows God's just and holy fierce hatred toward sins. And it demands a sacrifice of His dear beloved Son. Our Savior. Our Savior. Adun silang nausing, Pap lum na lause. Pap lum na lause. Pap lum na lause. Mamne ko na kami ni hari ba ibungo magi Yesu Kristo gi I asi mamal ohen magi maramdi ibungo mahaki aseng bagi demand pap ki mathak ta lay magi asaw khudi mak sin ai khoi utpoi bata ga di nang amasung ai punsi leba khwanik big pap te ga khwanik ga choba pap khuding mak sing adu ai khoi lum na lofam to ai maramdi isorna hai ba pap khudi mak sing adu lum na lawe Kari kumai ko ngasi rimit ta tawri ba thajaba amoni hinglaba matungda atsu thad ichil naw sing ai khoina ai khogi nong pan ba mi pala tawri ba pap sing asi ai khoina handokpa ngamloi haiba ibungom hanga khangi marmaduna maram moraga machana pa Yesu Krista da nang amasung aina tawba pap macha amsung trawkri ba pap macha khuding mak sing adugi amak pa leitraba amasung awat pa leitraba mamal adu Krista dagi Aikona tawa pap khuding makta Christ gi ning singse maramdi haiba pap aduna Christ gi I do demand tobani Of course He has died for us mahak sikra Aikogi pap ado gi makta adu ba hoji phawa isorgi asawba amasung pap ki mathakta isorgi pen adum lay God is still serious with sin today Ishori pamda haujik phawa ngasi phawa pap lumna lo Karidagi na khab computer Christagi amak pa yaudrba mamalurba I adugi mapalna ai khoi handokpiba se khoi phangan bire adu oiba taragadi karidagi na khab computer karidagi na khoi handokpiba se lai abdagira pasabai da badagira Ningka haibadi tamning from the tamba phangdabagira aduga apam mathabak phangdaba dudagira imung kaina ba dudagira ning mathungda mayam dudagira natte ibungo mahaki I Kristagi igi mapalna ai khoida pibirba handokpiba asi karisuna ba taibang pan ba ngai hake ba chana ba thangna ba car jeep yum lie ba khuimak sina yengba oiba target it's announcing that belittles the sacrifice of Christ hai badun ibungo mahang Yesu Christ na chai lising ani mahang na pikraba balidan adu yamna mamal handale Taibang pan asida lairiba sana lupa aduga pangal khudimang ibungo mangondagi ngaktane Krista yaudrusu haiba khudimang sin mahang na pibe ngamba ngaktane Yesu Christ na kare hai ngi namang warn senrang mahang na pandampi makoy na kochu paisinde aduga sargi mapan makoy dam tapina bi wadana aduga tharo ibungo mahang laiteng bi wadana Yesu Christ na kare Masidi salamba adubu hayengdi maida langsung khradauba napi adu phawba isorna aduki mati care to be over targadi
he thaza patavasa ibung mahana sagalebana khuina pana khuidamakta thoidok hentokna langbiroidra karigumba Jesu Christ na siban siana bigida marka taibang pan bada lagli ba masung chai lising ani gi mangna mana takri ba I edu nang ai na ina khuna ba nang ai na paisa pa na ba nang ai na karjip thona ba nang ai gi apang khoi maning ka tamna na bigida khan ba mi sila khoi mar yaw oi ba ta gi madu serana ba wakhal ni adu hai ba sigma sanok mi mayam le Jesu Christ thajo an gom phangani adu hai an gom phangba matam da na ning thungba ana e yaw do paisa pa ba chin thi ba oi de ba ngak ni Karigumba Eikhoigi marakta Jesu Christ bu thaza nabagi apam ba masung aning balali bu paisa pai na ba parika pass on ba nupi masak phajaba phangna ba nupa masak phajaba phangna ba alug imung stable oina ba broken family oidana ba gidamakta khallaga Jesu Christ thaza ba yaw ba oiba target here's a news flash you are idolater laimuti lapne na Christian ate Eikhoigi handokpiba si taibang pan badai ngasi di lairam badu bu hayang ni loikhgadauba aduga haujiki phajaram badu bu horen di khuitharakladauba aduga haujiki wang lairam badu bu hayang natra hangchi natra chai khargi matungda hantharaklagdauba bank account ki paisa adugi maknate ngasi di han u adu bu accident tawba lotion khigadauba aduglum laba car adugi maknate ngasi di laimidara madu bu hayang natra hangchi tambang amda punsi ingunung adugi mak ibungo mangna sibiki banate adugi mak Christian sibiki oiba targadi signal now saying aran khubam gi ningthi jaba adu ki matik mamal hanthai isor nangai gumanate kare dagina koi bhandok biri besa yengbi pada tare keroi ba Eikhoigi pap Eikhoigi pap Eikhoigi ayol aran singdi Eikhoigi markte chen na sing mi sen ton ma sing lembe mi gi sen ton ba sing adi nong ma traga nong isona pi bi bora ma adum sing ki ba yagni car leita ba mi sing car leirak pa su yai thabak phangda mi sing adu gi thabak da phangda boi ba targa su entrepreneur ama tawu ma tam adum paisa pairak pa yai adu mafam asida pona hairiba Eikhoigi handokpiba pap aside entrepreneurship chama lising to oiba targasu thada lupa crore chaba thabak to oiba targasu aduga mathol tare nipan hena wangbi mama leibu oiba targasu gari makhal khuyma ki leibu oiba targasu lantum khuding mak sing leibu oiba targasu haiba khuding mak sing loina mak yotholaga phawada handokpa ngamroidoba haiba khuding mak sing adu loina mak yotholaga phawada phangba ngamroidoba amasung singba ngamroidoba laman pap ki laman ka ton laman asing mesur ton laman Asi nattaba maong na sanok po wapaw kudimak aran wapaw na. So Krishna sibikiba asina pap ki laman adu bu singduna adudagi handokpi na ba haiba asida sandokta ba wapaw kudimak aran wapaw ngaktane chinthi ba ngaktane oidaba ngaktane aduga haiba wapaw sing adu sandokliba mi sing adu kiningai aduga haiba wapaw sing adu wakal khandana tai bu singsu laibak thiningai ina khunbagi wapaw sandokliba amasung taiba khudingmaki mathakta ibungo Mahakki sira phangsu Kristagi asuki matik ningthi sarba handokpibagi mamal Mahakki luruba I adugi mapal handokpiba asigi mamal asibu mamal hanba wapaw sanokpa mipum khudingma Krista Mahakki wayel yathang adugi mapal makoi sira phangsu aluga nangai su ichil naw sing ibungo Mahakki I adu asigum na yamna tayang lob oiba targade ekoi thak nikpham thoi kifam thoi Eikhoigi pap sing dagi ibungo mahang handokpe from our sin maramdi Eikhoi pap ta poklikpa pap ta charakpa amasung pap ta mirolakpa Eikhoi miyoibani phek pokpadagi na charakpa phawbada amasung siba phawbada ibungo Mahakki mayokda Eikhoi hainingai khangdaba makai pap mayam towe What is going to pop hard English ki wani trespasses not simply sin na tesi na buhay si trespasses kan trespass tawe
lai ama ching ibung onang se chat kanu ko lam hen anam kan na ching ni lai yedi ma pan thok matam de ayol amsung arang thap ko taw that is trespasses pap ne chumi adu ma phama sida pon emphasize taw ba pap do kaina Eikhoigi Esordi Mahakki to leiba punsi Isor tawgunu ai ba thaba khudimak sing adu tawraga leiraba Eikhoigi punsi jela sing nang amasung ai na khang na amasung khang dana Eikhoi asi ibungo Mahakki wai thang khudingmak sing adu adum thugai ba mi sing ngaktene we are trespassers ibungo Mahakki thang sing adu thugai ibungo ma tawgunu hai ba gi mayakta adum tawraga hingba mi sing adu Eikhoi pap chan mi pum khudingmak ngaktene wakal kan si Isor wapos na Paul Washer na mana piba example mo khagle ai khoina karam hai ibung Mahakki mayok de khagi punsi se hinga graha sing se yeng se ibung Mahak na thok sanu hai na thok lab matung da laikhiba maphamal de gi haujik phawba makhoi lengde tha Isor na thambi ki maphamal de haujik phawba lengde numit ibung Mahak na thambi ki maphamal de haujik phawba lengde laikhiba ritu sing karamba kalen tha ningtham tha naken tha amasung mayon chongbugi tha khudi masing do haujik su kai dena adum leire samadra yengse ibungo Mahak ching khibal lai adudagi ibungo Mahakki yathang adu yaudna makoi hendokpu kari mat laite nang amasung aide wakalna thabakna kai wanganga kai sanganga ibung Mahakki wahai asibu luna khandabagi mapana Eikhoi isagi napal da miku khuding aduga khangna amasung khangdana nungte nimit khuding maki nang amasung aidi ibung Mahakki yathangdum thoa adu Eikhoigi punsi aduga asina maram oraga Eikhoi ibung Mahakki maphamda tonba laman adu Eikhoigi not only Eikhoigi oiba hakchang iba laman adu khatang adu moral debt Eikhoigi wakhalgi oiba laman Eikhoina singba ngamroi Eikhoina handokpa ngamroi doba wakhalgi oiba laman papki oiba wakhal khudimo sing adugi oiba laman hairiba sing asi Eikhoina singdokpa ngamde maramdi singnabagi wakhal adu phawa khoi khanba ngamde pon haibugumna hamna Korinthia mi oiba mahusagi oiba mi sing Esorgi oiba pot sing aduda pangba mi sing akni pangni we are foolish to the things of God aduna Eikhoigi pap musing ayol aran Eikhoigi haib indaba sing Eikhoigi ngakkan basing Eikhoigi masong phan basing Esorgi maikta khudingmak sing adugi marna nang amasung aina Kristagi mapalda Eikhoina Esordagi aseng Esor dharma amasung achumba Esordagi Eikhoina phangbada matik chaba Eikhoigi panthungpham Eikhoigi phangpham thokpa adudi ibung Mahakki asengba achumba dharma chenba angakpuna thanba asawba siba norok pap chenba pap toba pap te hingba mi amana Esordagi phangbada matik chaba dandi adudi atomal adudi siba omi pan tarupa kudumdoi pap ki atomandi sibani asin nang amasung ai panthungne asin nang amasung aina phangpham thokpa aduni asin Eikoi chawthone kari amat laite hai basida Eikoi wakhal yam nungnang ga leiba kanamata yaude Kristi yaudring mangda Eikoi thokpa hinglama mi sing ngakne ngau dun chatkhaba mi sing ngakne Eikoi lepham thokpa amtum chatpham thokpa ka ngaunerba mi sing ngakne Eikhoina ningmaning madu phare chatkhaba mi sing ngakne adu bichil now sing Eikhoina ibung mondagi asiba du phangbada matik chai matam asida Eikhoina pap chelingi matam aduda ibung Mahakki ashabuda Eikhoida mapung phana leringi matam aduda norok adu Eikhoigi oibada matik chai matam aduda yengo ibung Mahakki tawbiba se kokpiba forgiveness haibidi Eikhoigi pap kokpiba phangjai jena sing asin nang ai wakhana lamba phangba nate nang amasung Eikhoidi mi amana lalak matamda Eikhoina tawngmudo koina laman khumba thina chaiba ngangba mi adu yaithuba aduga mi aduna aina khar nungsidaba mi aduna awaba tawa matamdadi aduda wakhal nuai tabagi muta pharame mana tawbana mana phangune
Nangai gumanate Esordi. Nangam sungaina pap sirngai maktana. Nangam sungaina khoi pap tegi kanjaba matik kanjana bagi matik lechingi matam aduda yengo ibungo mahakne Krista nangam sungai kidamak tawibada ngakpiba. Pambai amata leitraba khaugang naraba mi amana ising uba matamda harauba adugumna haiba kokpiba haiba wahai asi uba matamda nangam sung aina phamliba mafamsing asidagi chongkhalag ibungo mahakpu thagatpham thokpani maramdi asi aikoina phangbada matik chaba nate pap chenba amagi nakongda kokpi pham leitraba amasung siba ngairaba nangamasung ai punsle ibungo mahakki kokpi bagi wahai asina nangamasung ai kayagi matik ingthaliba amasung harauhaliba nungsi rabichil nausing aikoina sordagi phangbada matik chaba adu Ibu Mahakki saubne. Commentator aman sumana hai. Asi kokpiba, asi karma kali kokpiba. Not from our sin's penalty, but from its pollution and enslavement. Aikogi kokpiba makopi asi. Aikogi papki atomal siba adu khaktang handok laga loisan kokpiba amanate. Adubu aikoida leiba papki amot pasing, sengda basing, amak pasing. Chusin kraba aikona sengdokpa ngamraba khudingmaksing adudagi ningkha tamhanbiba sengdokpiba amasung papki oling phalang khudingmaksing adubu machet kaina thukaibiba adugumba makhalgi kokpiba haiba kokpiba asi phangjaraba mising adu nang amasung ai warba maramna haiba kokpiba makhalgi makokpe asi phanglaba maramna ni nang amasung aina ngasigi numita asengbugi punsde chakhatliba amasung chakhatpam thoklibagi maram asi mamni siba adu khaktang ibung ana kai kandibi oiba targadi aikoi problem ani leri kari ahan badi pap ki bondi adum leri khoida adu ani subadi pap ke mo pai khoida adum leri Of course, aikoi da pap ki mamu leiri adubu Esorgi kokpiba Jesu Krista ki mapana kokpiba aduna aikoi da leiriba pap ki mamu adu gi pangal adum hantale nungtin mi khudimagi Krista ka chamina ba punsi asira aduna asigum laba kokpiba asi phanglaba mising asina ne asibida wahang hangba ngamba Oh death, where is your sting? He siba naki namu krai da leikre hai wang taibang pan leiba kanama na hangba ngamde sigi wahang ase Jesu Krista kakna hangkre Jesu Krista asibadu mighty ba piduna man hingatpa matam asibadu joy tokre aikoi aroibe yeknaba adu aduga nang amasung Jesu Krista bu thajabagi mapana haiba adu ngairi aduna thajakraba khudimana Krista laikraba mipum khuding mangna Krista gi igi mapana handokpiba phanglaba pap kokpiba phanglaba mahak mipum khuding mang aduna asibada wang hang o asiba nangi namu kanaidana aduna thajaba ko sib kidabi mara aduna nanga masung aina langning malaksano Krista gidamakta see theng be da po amanate Eikhoigi orbane maram din masi Thawaigi Oiba borne akam yam pap kaya yam pap ibung mana kok pili base loinana mapung oina haukraba oiriba oirakadoba taukraba tauriba masung tarakadaba pam khuding maksing adu haubagi loiba phauba mapung phana Jesu Kristana cross matak chahi lising ani gi mamangda amuktangi oiba loma nai dabagi irato katpa matamda ma ki misingi pap ki atomal pap amasung dandi khuding maksing adu pap pumna magadi ibungo mahangna siba matam aduda kokpigre adugi makali kokpibaduna nang amasung ai phangnaba kokpibase paid in full adu bichila nausing Eikhoigi papdagi kokpiba asi khaktang asigi kokpiba asigi bor nate adu aikoina phangliba bor khuding maksing adugi maru amasung horok phamadu ibungo mahakki kokpiba asidi hoi maramdi kokpiba yauduna Esorgi mamangda lepangam gadoba kanamat leite kokpiba asi yauduna ibungo mahakki maphamda ipa hana kobangam gadoba kanamat leite kokpiba asi yauduna ibungo mahakki ningtholebakta changbangam gadoba kanamat leite adu changleba matungde ibung mahakki ningtholebaki eba noi pelaba aduga
Israel kari kohi amasung sangom na chen mafam adugum na Thawaigi marang kai ba bor khudingmak sing do ekhoi damak ibungo mahang pa adun haithabe awat amat leitana athan ba oina adugumba harau ba amasung nungai ba punsi aduda hauzik ekhoi na khangi mapung phana phangri adubu ekhoi gi oire adugum ko piba dum hamas te piribas adu har khudingmak sing sikari ma pa na hai Polna. Pada tarik ki horok pa masung pada nipan as dekon yang boy batar kadi karino. Mahakki marang kai ba thaujal du matungina. Pada nipan. Adu hai ba thaujal sikar ma thaujal na pol makha ta na define to verse 8 yang bi agi lonena. Thaujal adu marang kai na ekhoi da mahang na pibi re losing amasung wakal ta ba pum na magna kayam yam ba thaujal no. Kayam yam ba thaujal no. Aduki matik yame kaya miyame haiba thaujal asina taibang pan amasung prithvi surga universe khuding mak sing ase flooded to boy bataragasu prithvi malem amasung asigi marum laikraba asigi mapan laikraba khuding mak sing ase haiba thaujal asina ichau thokan boy bataragasu adu phau bada loyer da thaujal aduki matik yamba thaujal loiba naidaba aduga mapung phaba aduga hanthaba naidaba lotion ba naidaba mantharak ba naidaba adugumba aduki matik yamba thaujal aduki matik ina khulaba thaujal ne it abounds iko sele kayam ko sele romeo pon manga padakun pab yamba mafam du thaujal thoidok hendok ne yame aduki matik yamba thaujal ibung hana ko pin bibase nanga masu ai thabona kariya matanate ma ki thaujal sing pa marang kai ba thaujal akoina khalambe tabeng pan ba sidai kraba ma ki missing aduki mati yamlambe hai ba sing adu da thaujal khudum sing se pa na te ki matam da ishwar wala gore chil na sing adu gumbo kariya mat laite awat ba majet amat laite nangam sung aigi lan thumdi aikoi pukcha yamna chawbo missing na su kare hagani lupa crore mari manga le missing na su missing mateng pang hor poi ba ta ga di karigum tansan ba ma yaw da boi ba ta ga di adum pasa dum hanthare adugum banate talu bagi thoido khendok po leite marandi thaujal asi ibungo mahak magne it is God himself hanthaba leite talu ba leite aduna marang kain like this is God has abundance of grace nangam sungai lotion masung ngamoi loma na matam na power how rich God's grace is so rich that even if the whole universe be flooded by it, yet it cannot be exhausted. Tabang pano khudimak sing magi thaujal aduna ithak kum hauduna adugi singi chaw na thumhal labasu loiba naire adugi matik chawba adugi matik yamba thaujal ni aduga hai basi kanada nangam sungai ibungom hangna pinabi English why lavish hai pum chot na go aikoina nong de thokpa matamda nong likna mayam phusila kan da punglup lupado chot ba jaga amate yaudba adugum adudagi hena sathi ba mong ne adudagi hena kari haigani luthaba mong ibung magi thaujal asne ka lup laba de see marang kai ba thaujal ibung mahakki marang kai ba thaujal aduki mate marang ka aduga hai ba si khalaging se kari hai mahang Padani pang los lapada lausing amasung wakal taba pum magna ibungo mahagna aseng ba dharma chen ba achumba isor tongam ibungo mahagna leibak na saba pap chen ba leifundagi haurakpa nang amasung aigi punsi asida Kristagi mapalna thaujal khulmo sing pi nabagi damakta mahakki lausing da mahakki wakal da khulmo sing ja khul pi asmi obi lausing nate Tayong pambi ubulosin natin. Esordi ila ubulosin. Esordi ubulosin. Asina ekhoi kanbiba do. Asina ekhoi handokpiba do chil nausing. Kristagi igi mapalna. Ibungo mahakki thaujal mapalna. Kristagi igi mapalna ekhoi da haiba handokpa si pinabir. Mapanam sung tara. Makatay karam haina. Mahakki phaba thorangi aningbagi Mahakna Krista lang bikiba adugi matung ina mahakna ikhoida mahakki aningbagi athuppa wadu khangan bire
juki matam adu pumsu surabada mahakna sarga amasung malemda leba pot pumnama Kristada amata oina mangonda punsinanaba thaurangni mafam asida polna Isorgi athuppa wagi matangda the mystery. What is this mystery? Asigi athuppa wa se karina hairiba athuppa wa se Isorna miyoi bagi puwari asigi maraktagi asimi tawsalagi haina maraktagi haijalakpa adugumba wakhal namanate. It's not that kind of mystery. Hairibas ibungo mahangna taibang pal haudingadi mahaki wakhalda leiraba adugumba athuppa wa Eikhoida Oiba athuppa wa mani aduga haiba athuppa wa asi khangba yadaba athuppa wa manate adu oitagadi asi karamba athuppa wa no haiba athuppa wa asi matamna adum lak matamda aduga ibungo mahakki phongdokpiba aduna adum progress orpa matamda Eikhoiba ibungo mahana khanghanbiba adugumba athuppa wa adune Haibas Isorgi wakhal taibang pan semdringedagi lei aduga haibas ibungo mahakna mathang matam glana mahakna maki aningbadu taibang yebasni phongdokpirakpa matamda dum uhalle aduga haiba athuppa wa da verse 10 sida pada 10 sida koi uba phange aduga haiba athuppa wa se hang haijakraba adugumna khangba yaba adugumna athuppa wa mani aduga haiba athuppa wa si kanana khangbage who knows this kanana khangba yabage aduga haiba athuppa wa sida khangnabgi damakta kanana gi ayaba leibage khangba yabage again asina sum yengse kayam hang khumsida haibase mahakna Krishna langbikiba adugi matungina mahakna kanada Eikhoida again who is this Eikhoi is kanano so Krishna bu kanbiung pu musung prabhu oine thajana mahaki tung illiba Krishna da punsi phanglaba thajaba khudingmak jat bi jat amata khaidana ahal naha amata khaidana haiba singba amata khaidana anouba Christian ariba Christian adugumba ayatpa kari amata leitana karigumba Jisu Krishna punsi du phanglabadi excuse me adugumba mising nupa nupi ahal angang naha khudimangna khangba ngamba khanghanbiraba aduga khangba yara adugumba athuppa wani ate migumna as Eikhoina si athuppa wa khang Eikhoina khangji noi khangba ya ponte hain leib adugumba athuppa kari matanate no he has revealed. As a matter of fact, verse 10, Padatara, Karino Duga Tupawa, the man of Hungurokani. Adubu, high Padatara, I couldn't dream among that. Esorgi Oiba, Magi Pukjel Jawa, Aduku convenience. The generosity of God. Nangamasung, Aidi, Karigumatamda, Aina Kangli before Adukarikum missing a Kanki Bamatamda. High missing a Duk Aigi Tak Amman, Kadumong labor with Argidi. I want to listen to the I am a single one. You want to share tongue. For example, exam. Lakmatam the suggestion of Pangumatam the topper sings na Mokoina Panglaba suggestion do missing the Kadung. The exam you in a park matam the Asihankado man and a Kang Bapoche, me and Hang Pumatam the shoe, Kang the Amum makes them toy. Like Pada Bagasana. That is us. Pap, Amazon, Aran Maram or Adu, Eikhoigi Punsi the layer. Aiga, Miga, Karinai Batagadi, Napal, Maram or Sumana Wang, but Zagadum Lemning. Aduna Maram or Aina Kangar Kudimaxing as a Mingon the Kangan Bagimotas as a Kangi boy, but I mind the Amon Hunger or Simus. I believe Adam Karian Lakan. Isor adugum no idem hunjida Eikhoigi isor adugum no ide kaidowe mahakna mahaki oiba lausing amasung gyan khudingmak sing aduda mahakna mahaki mi singi damakta khankraba khudingmak sing adu apang manang amasung aida lomba naiba lausing leiba nang amasung aida khanghanbe Asi ko napal daw na bagi machaka manate.
ꯑꯗꯨꯒ ꯍꯦꯟꯅ ꯅꯣꯜꯂꯛꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯄꯨꯛꯆꯦꯜ ꯆꯥꯎꯗꯕ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯇꯕ ꯖꯒꯥꯁꯤꯡ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯣꯡꯅꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯗꯕ ꯖꯒꯥ ꯑꯃꯅꯤ. Our God is generous God. 이bungo 마음나 phongdokpiba 오이바 다가디 간나마드나 칸고 아두 아고 쿠디마 깡나우너가 마음나 레랑거니 시데 나오싱 이점점 하이바 오이바 다가 에코기 소스 까야기 마티 북젤 짜오보노 하이바 오이바 다가디 마이 하우로노기 phongdokpiba 파우바스 이bungo 마항나 에코데 피비 아시 이bungo 마음나 phongdokpiba 오이바 다가디 간나마드나 마기 아닝마나 카이노 마기 아빠마나 카이노 아란 그럼 카마나 팡가니 까리 아마다 에코이 칸고이 아코 밋 우나 땅나 비싱 어둠 오람거니 아두고 짜나 투르바 미싱 에코이 오람거니 아두부 이bungo 마항나 피나비 Aran khurumgi loksing adu khaktang natana yengo ibungo mahaki loksing amasung wakhalda leiba mangna taibang pan basli tobi gedoriba angak pamatik leiba thabak adugi matang plan adu aikhoi ibungo mahnupi aikhoi anuba project kari haini central government na vista project anam khak lei ko achoba project ni adu sana gi damakta harba Karigumba, Kanagumba, I the Prime Minister Masang phone to the Vista project to Matang the Pazan High Anacalas. I do the quick one. Neither. Number one, Prime Minister and Coltrabi Tabacto Matong Yaudrazu, Karadum, Pangalani. No, I don't know what to do. Maram di Karigamato, Asi Kangan Dibas and Nanga Yamna singer. Nang ay yam na kange, nang ay na pasana, po yat mahini nate. Poram kuni mag isona yat bikre, tawa kuni mag mahana tawo dini, haro kangan biribasna, kaya gimatik chawbo isona, kaya gimatik nungsebe isona, kaya gimatik pukjel chawbo isona, haro du kangbudagi mapana na aku thagat na ba amasung magi angak ba thabak singa du yelaga taibang pan gi misne lauthok na ba, adu gi namak ni chawkhona gi namak ta matanate. No. Karigumba asi Taibang pan kramana loigadi no aduga hoji chaliba taibang pan bagi puwari asi karada loigani habadu padatara na khoi ugani asi khanga ba maramna yare ai khoi mukhangba military adu khan boiba dagadi adu asoibane adu aranbane adu chumde. No, this must humble us aduga ibung mapung ngai chagadabane adu ai khoi prarthana do karino maranatha ai khoi prarthana maranatha oina bagi damakni ibung hangna se khoi khamdibagi man the mystery do what is that mystery? The athuppa wa do no? Understand? Juki matamadu pungsu sura pada mahakna sarga masung manam leba pot pum nama Krista da amata oina mangunda punsin na ba tharang isam haiba oiba taragadi numit ama lakani Jesus Christ na asibabu joy to ne hingat kraba matung da mahang sarga ka kraba matung da ibungo mahak hojik sarga da pali ibungo mahak hojik prabhu singi prabhu ne ningthau singi ningthau ne adu bahai ras mapung phana ekhoi mikna sangsang na udri theology gi wahai hana yam tun season about gumna oiraba adubu oirakadoriba already but not yet. Christ is already enthroned, but he will be enthroned one day. Aikoi we are already enthroned with Christ, but we will enthroned with him. Krista ningthau na pale hojik I Sankuna Ubagi Matamama Lakani. I heard you, Hoji Krista, Loinana Sargi, Mapamsing, Mapagi, yet Hangada, Jesus Christ with Hajakrab, Coding Maxing, Adu Palaga Lere, no Monatragonoma, the Mitna Sangsanga Ura, I could mark and Pamia. That is that. Mama's the high second, no? Port Coding Mark. Kanagi Makada, Krista, Makada, some Hypotag, Pamasina, Pona Cincinnati, but Greek, why is in the Hyper City. Krista, Asi, Kwaigi, Makok way. He will be head. Quietly mako. I look high basi. I got verse 7 digi. I don't yang po iba targeti. Karam hai oi thokon hai okdem moksing ito. Mahakki handokpiba tabaki mapala. By his work of redemption. Haibu kudimosing adugi mapan mahakki oi mi kuding moksing adubu handokpiba ni mahakki kay adum pasangani adugo nong manatraga nong madi ibung mang na pang ni mahakki missing mathakta mang haib in the missing mathakta su aduga mang haiba in the missing mathakta su mang haiba missing adugi mafam dadi aphaba ning thowa mo oina thoda haiba ning thowa mo oina aduga mang haiba in the missing amasung mabu thajaki the missing amasung saitani mathakta di thawjal yaudaba thawjal amat yaudana aseng mahakki achumba kuding moksing adubu tawbiba as a God of justice, as a just judge. Christ will reign. Christian apangani. Maram di
Hauzik lan kan na sogli Satan ibung magi singlup asibu alum tugay na bahon adubu we know that we will win. Aikoi khangi aikoi na ngamgani Christ na ngamgani maramdi Christ is the victor. Christ adu laninga Mapuni magatu lanmi singi Jehovah ni mahak soy na ngamgani. Aduga haiba khudimak sing Isorna Christ bu mapu wehan ba ningtho wehan mesi phaglang da leitum na thaba gumani soy na tholaga dawni. Soy na oigini. Aduga haiba numit adu Idengi matamdagi hen papa numit oigini. Idengi inkol adu hakjang yaw oiba taga sum mati mahagi hakjang natte. Pap to bu yab hakjang ne. Adubu haiba numit asida aikoi na phangado numit adu aikoi da matik mangal ge hakjang da aikoi gi oirani aikoi pap amuk hana tawroi Christagalona lomre na pali mahak adu aikoi ningtho mahak adu aikoi prabhu aikoi mahaki mi oina palni. That's it. Mahak aikoi ningtho aikoi mahaki mi mahaki makada ingthana harauna numaina adurani haiba mystery haiba athuppa wasi ariba gi matamda lairamba mising ade isam samna khudam amoin haiba tarangide Lasolisay gi maphamda lasolisay gi nupa na tayong pam khudimak sing adubu kawi ibung ma thagan na bugidam na now jiu macha sing adu pa na karam hain no how will this be possible adun ibung haiba khudimak sing asi David na kauba matam de he tayong pan lai kaba mipum khudimak lao Psalm 150 sor hon khudimak ibung ma bu thagalu karam hain otokani by the redeeming work of God through his son Ibungo mahang na mapa Isorna macana pa Jesus Christ gi mapana tawbiba handokpiba kanbiba ngakpiba thabaga sigi mapana ma ki mising jan khuding dagi loan khuding dagi corrupt na mai thagi phoi ma adu lepa matam dadi so hon ba khuding mang ibungo ma ku thagat kani ahing nungthil nai na asengba matik leiba ningtho thagat ba matik chabi sor sikhra ba yaw macha we will praise him and that's the day adugi numit adre mafam masida polna aikhoida Christ gi mapana khangan bi hain harba athuppa se this will happen asi soidam thokani aduga haiba matam adu chil now sing ahan ba adam na mangan kraba khuding mak sing adu akon ba adam aikoi Christ gi mapana pot khuding mak inau na hongani pot khuding mak ningthi jabana pik thangani what the first Adam has lost the last Adam will restore it all in its fullness. Ahanda Adam manghan kraba amasung thugai kraba khudimak sing adu anisuba Adam Christian ningtho segning tho Prabhu singi Prabhu Jesigi salai dagi Juda gi nongsa mahang na khudimang mapung pangini and he will reign mahang ningtho wena pangini adun phamasade ulibase khudimang na Mahakpu Prabhu ni haina khurumgani adu bitari sil nosing masigi me jasida Mapam asli ibungo mahangna aikoi khangan dirba aikoi handokpiba gi pau amsung Christian ningtho oina pan magi pau sen nang aingonda kaino haing dibase ambe aikoi gi ayol aran sing de kanbire maram na ibungo Mahakpu thagachi silang housing ibungo Mahakpu thagachi aikoi kokpiba phangleba mising karigumba nahang na Jesus Christ bana gi kanbi mapu amasung Prabhu oina thazarabadi amasung nahang magi tungliba mi am oiba targadi na gi kokpidaba pap kari amat laite loina ma kokpi kre pum seng na aduga haiba adu nahaki amasung aihaki identity ni ibung mana kokpidaba pap kari amat laite nang amasung ai handokpirba ngaktani aikoi gi ming adu hanadi handokpidriba sing adu chalami adu bahut Christ gi mapana ai handokpiraba sing adu mak chalambire Once we were rebels, but now we are redeemed. Adun haiba jago harau pham to ibung ma bu thagat bam to Prabhu Iswar se koi nong ni phang ba matik cha ba te ai gi pap ai khoi gi pap adun haiba oi ba ta ai ason ba sing sen maram haiba oi ba ta na ki mayo ki to ki ba ta ba sing sen haiba oi ba ta ga di ai le ba lantum ai le ba nupi ai le ba pas amaso ipa aran khubam Prabhu asi nangon gi phang ba matik cha ba te adun ai le jaba khuding mak sing sen na bu thagat chari ai le jaba khuding mak asina na bu khrum jari ai gi wangang sangang sajat lichat hing ba gi mipal nom gi mipal khuding mak sing
se nangon thagat poison asuma ko Mahakpu thagat jil now sing Mahakpu thagat bram di nang masung ai gi pap Christ the Ishorna copy kre ai khoi ke gum nang ba pap khoi mak sing adu ibungo mahang na ungum nang hon bi kre ai khoi taibang pan bas lai re bo na pok po yai lai re bo na lekbe phangning mathak phang ki de be apam nupi phang ki de be kar to phang ki de be aduga ai khoi na ning ba khuri mak plan khoi masing fail loina ma oi ki be adu praise the Lord Ishor thagat se Christ gi pan ka copy missing ware ai khoi ibung mahang copy re ai khoi wat ba kare mat leite Krista ai khoi gi re Prabhu Mahak ai khoi Prabhu oi re Ishor ai khoi gi ipa oi re asdagi hena ningthiba asdagi hena nungai ba krai dagi nang ai phanglu ga dagi sil now sing amata phangloi Krista da ibungo Mahakki ma pala khaktang phangani asina ngai gi osre Ishor bu thagat se harauna Ishor bu thagat se adu khaktang na ai khoi hingba punsi dagi Jesu Christ na kare hai mathi da mang tam bi matam da na khoi gi aphaba thabak sing adagi ma pana sargat leiba ipa adu thagat phangchana Hallelujah, amen, praise the Lord. Kuba adu khaktang na tem isila adu ai khoi ibungawu Mahakpu thagat pagi ahau bane yam na wali ai khoi wangang sangang sajali cha thabak khudimak sing aduna nang amasung aina thasdaba singi marak hingba matam da aseng punsi hingbagi mapana aphaba thabak adu tawduna hingbagi mapana ai khoi gi aphaba thabak adu mi sing oduna Ishor bu thaga hamba darkar le adu mapana ai khoi Ishor bu thaga libani taibang pan ba asida as tawnai ne sidi pangdo dong mini yang da polo sibo mini ngang da war sibo ajung hang no please don't do that adu tawbigano adu Ishor matik mangal phangde adu Ishor gi apa mate pap adu pap ne seng da ni oi da ni mayam taw ne ne pang taw gunu adu thazaba amagi punsi nate miwa ngang na ba Ishor ne yade mi ngang da berne ma ding ngang da berne no mi gi wakhal khambi gunu nang amasung ai seng ba mathau tai nang amasung aseng mai punsi du hing ba mathau tai mi chin thira da berne Kaya tayong pan hinga tayong pan tu hing manina tayong pan magchana bigum na karasul taw biya po no that's dangerous adu kiningay ni adu gum na hingbigan adu gum na khanba wakal akoi mat yaw boy bata gadi chel now sing Krista gi nusibagi mapal nizeri adu dagi pungning hongbiba adu dagi pungning hongbiba chanbidun adu dagi pungning hongbiba adu kari ma khugi marak de Jesu Christ bu kan bi mapu musung Prabhu ne thajri bi chil now sing yaw boy bata gadi nahang na ta matam asi khalambe adu ki madik ningthi ai gi pap khuding mak sing asi ibu hana kokpi bagi handokpiba leibi bagi sta matam na ki wakal khalambe adu ai di pap chen bane ai na taru pap khuding mak sing se no na khangpon te brother boy karma no ibungo mahak na kokpi ba ngam de pap kari amat laite ibungo mana kokpi ba de pap kari amat laite ai na taru pap sidi yamal no mana kokpi ba ngam de pap kari amat laite Lao nga sige dumiti ibungo mangonda nagi pap adu gi pungning hong Jesu Christ na chaili singani gi mang loi bikra bata bu thajo nak pu kokpi gani ungum na hon bigani khudol sin na ki ojagani nak Ishor gi macha ai Ishor na gi mapa gani lao Christ da lakpiu mangonda kokpi ba phangani handokpi gani ibung ma gi macha ai lakpiu come to him ngasi maglakpiu haujik maglakpi ibungo mahang na kauri khulam tan lakpiu ibungo ma ga sangana biu Tayong pan masih nahang tawi kan mathabak mayam lembe kudimak sinum ni pungja si ko loin mo khundokpi nahang na haujik taw bada mathau ta ba si Christ da lakpa Christ bu thajaba adu khaktane adu phanglaba di atei phangraba su yare sikraba su yare nahang ngasi Christ ko na pan mina gani sarga da lakpiu mangonda lakpiu adu gani su bada Krista ningtho na pangani ningtho sing ningtho Prabhu singi Prabhu ina aji khang bagi maram na khone thogo do karino ibungo mahak ningtho ina pangani ibungo mahak langham phiran soy na thekne have nang na khang boy batar gidi let's live for him ma ki damak thingse ai khoi lan khana ngam mun have khange ai khoi karom da lening bagi mai thi burom da lening bra mai pa burom da lening bra mai pa burom da kulening Krista mai pakpa Mapuni ibungo mangna ma ki singlu bahogani aduga noroki thong amatana madubu thingba ngamloi
Krista adu lami singi Jehovah ni mahak na landarak matam na mahaki panggal adu biyay thuna batay bang pala masung sargata panggal machina mas laite mahak soy na panggal adu obita adu wakal kan se hausi nang masungay na hayab numi adu yeng laga nang masungay kaya investor baga nang masungay ipon si kaya piri baga naki matam naki paisa naki lantum naki nupi naki angang kaya thamli baga nahang na mai pakadru ibung ma kining thole ba se thamba adu orbade asing oi gani adu natana hauji ki chinjak hauji ki kar hauji ki yum hauji ki ning bathungba hauji ki apam adu da khalak lei boi bata gadi nahang pangba mi leiroi maram di karino aikoi na trading da paisa pot lei ba matam da mang ga da mafam da koi thada de keso tongba ya kan mafam da koi thada ris mang ni khanga pot da thada boi bata gadi adu do mi sing asing mane keso har apam mane Krista amuhana lakani mahakna wain gani mangonda laikhraba mising adu mahak loinana panmina gani aduga mahaki mising adu mahakna makhoina tawkhra bataba khudimo singdagi mana pi gani nahaki mana karamna pasilebi gi chelana hoseng nahak na haujigi matam asida sargada nahaki lan thum pasan mi du nahak ori brana natragana taibang panbagi mang banai ba loi banai ba ngahak tang ge harau ngai ba sing asigi damak hingba mi nahak ori bra adu orabadi pungning hongbe Krista amuhana lakani mahak pangri hai wakal asina ke dewe aikhoida otpanai ba lakning ba laksunu laira ba lakning ba laksunu chak tang ba lakning ba laksunu aduga ning ma thungda ba lakning ba laksunu khudik mak sing adu laklabasu noma chak nomadi ai Krista glona panmina gani aikhoi Krista glona panmina gani hai basina aikhoina hoji khangli ba awa ba sidasu momon mino glona hoi khang mangame aikhoina sei masai karmana sai numi thokpa lam khuding da jisuna pan ba oirani atiya malem sinthungna du da thasi thanong leiroi adu aikhoigi isaini adu thajaba khoi isaini adugi isai aikoi sakpu oi bata gadi aikhoigi nagrik taibang pan basidate asi aikhoigi yum nate aikhoigi ningthau adu Christian aikhoigi mapodu Christian aikhoina haib inge do bodu Christian aikhoina changje do bodu mangon dane Krista mangonda khaktane atai kana amata da nate atai kana amat dana te chilnau sing adun haiba asigi achumba sa aikoi mang ibungo mang thambire bagi maramne aikoi magi haibin ge do bagi maram adun chilnau sing haiba illu marandi lakadre ning thau leibak adugi ning thau adugi aning mane koi haibin ge do res haiba illu adugi haiba sina su maram morakan aikoi missions ta aikoi sen aikoi gi lanthum sing sel sing aikoi kale even aikoi gi singlup asina su gospel community church asina su haiba khuding mak sing adu aikoi katle kari gi demak ta I going to keep a sales thing. I'm going to talk about Kudimaxing. Whatever we invest is organizing to Labak, get them out to keep a Kudimaxing. I say, Ningtau Labak, Adu, Ikoina, no matter nobody, wild from my mouth, the Uber Pangani. Uber Pangudaba, Mapamama, the Ikoina Paisan Malan, not teaching announcing Uber Pamamadani. I'll do get them out and Ikoin in the Piriva. I'll do get them out and Ikoina Katoli, but Kudimaxing. I say, I'll do it announcing Nahaki, Matam, Paisa, Wakal, Gyan, Losing, Kudol, Amsum Imum, Kudimaxing, Nahaki, Nupi, Naki, Angang, Kudimaxing, Ibum Haki, Tawal to Oise. Maramdi, Lakaling told about the Christian Pangani. I do echo mark the pop. Amasung, pop the echo struggle to missing later, but the other Ibum Hana copy crabs, Ibum Monk, Henry. Maramdi. Pap marmor ga khoi bung ma ki aphaba musung kopi ba musung ngapi ba si heke khoi hanthani yeng chil na sing adugi pap adu khoi pungning hong se hai ba se ai su kari gum thun ta pungning hong se ibu ma ki kopi ba gi thojam sung kopi ba gi bor da khoi kar mai lai hai ba ta ga thi ising manung de khoi lup pa ga lai ma tam da khoi ya ka hak ma tam da ga de ising manung chung chal lai adugum ibungo mahaki kopi bagi thawjal da aikhoibu makai khudimok ti yomdana lai aikoi gi ason ba aikoi pap khudimok singdara Esordi chen ga da unate ngakpi ba ibungo mangon marang kaina lai mangon na chensin bi mangon na chensin si adugum mahaki da mak thing se aikoi bi ibungo man handokpire aikoi gi pap te kopire ibungo ma bu thagatse Christian mo lakani mahaki ning thawena pangani pol khudimok ma gi makha da oigani
ꯑꯩꯈꯣꯏ ꯃꯍꯥꯛꯀ ꯄꯥꯟꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯕ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧꯂꯩꯕꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯍꯤꯡꯁꯤ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯍꯤꯡꯁꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯁꯤ ꯄ꯭ꯔꯚꯨꯁꯨ ꯅꯍꯥꯛꯀꯤ ꯀꯣꯛꯄꯤꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯑꯩꯈꯣꯏ ꯏꯕꯨꯡ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯐꯨꯝꯕꯩ ꯃꯥꯡꯕꯗꯨꯗ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡ ꯑꯃ ꯅꯍꯥꯛꯅ ꯀꯧꯕꯤꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯆꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯀꯣꯛꯄꯤꯕꯒꯤ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯣꯏꯒꯅꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯑꯩ ꯄꯥꯞ ꯆꯦꯟꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯄꯥꯞ ꯆꯦꯟꯕꯅꯤ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯃꯌꯥꯝ ꯂꯩ ꯏꯄꯥ ꯏꯁꯣꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤ ꯀꯣꯛꯄꯤ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡ ꯑꯣꯏꯍꯟꯕꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯐꯪꯃꯤꯟꯅꯍꯟꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯄꯥꯟꯃꯤꯟꯅꯅꯕꯒꯤ ꯑꯁꯥ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯑꯊꯨꯞꯄ ꯋꯥꯗꯨ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕꯒꯤ ꯃꯔꯝ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯑꯆꯨꯝꯕꯁꯤꯒꯤ ꯃꯄꯥꯜꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯆꯦꯟꯁꯤꯟꯖꯕꯗ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯀꯧꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯃꯁꯨꯡ ꯄꯥꯞꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯣꯛꯄꯤꯕꯒꯤ ꯆꯦꯟꯁꯤꯟꯖꯕꯗ ꯑꯃꯁꯨꯡ ꯑꯁꯦꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯖꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯀꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯞ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯏ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯅꯍꯥꯛ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀ ꯄꯥꯟꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯍꯥꯏꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯄꯤꯁꯤꯟꯕ ꯑꯃꯁꯨꯡ ꯀꯠꯁꯟꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯑꯣꯏꯍꯟꯕꯤ ꯅꯐꯝꯗꯒꯤ ꯅꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄ꯭ꯔꯚꯨꯁꯨ ꯅꯍꯥꯛꯄꯨ ꯊꯥꯖꯔꯤꯕ ꯅꯆꯥꯁꯤꯡ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯄꯨ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯍꯥꯛꯅ ꯍꯟꯗꯣꯛꯄꯤꯕꯒꯤ ꯑꯃꯁꯨꯡ ꯀꯣꯛꯄꯤꯕꯒꯤ ꯕꯣꯔꯁꯤ ꯃꯈꯣꯏꯅꯁꯨ ꯐꯪꯖꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯖꯕ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯈꯣꯏꯕꯨ ꯆꯤꯡꯕꯤꯌꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯔꯥꯟꯈꯨꯝꯒꯤ ꯊꯣꯡꯁꯤꯡ ꯂꯩꯖꯔ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯇꯤꯛ ꯃꯍꯥꯛ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯖꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯤ ꯑꯥꯃꯦꯟ